gesture without words. Leikang lada hauba thambala, iyai da pomba kundora, isaw amagi urire, ikang amagi tharugum, karigi aduk tangliba, nang busanagi leihaura. Macha ibungogi asokpado hidak hapiduna, sude pothanabagidamag siyam sakre. Sana ibe masu mapa mama punna hanminna khigadaba oibana thorakpani. Sude magi phamda he kakibaga mairabasu thorakpana anidu tungda mangda thorai. Nupaduna mangda chatli, nupiduna tungda inabugum. Magi thokpo phurit khaw humlaga nak yet haiduna chatliba nupado Helen tungdagi phalap yengi. Yingna khalli. Nahan magi gip ado pihalli haibagidamak mana khatnaba hawrubado. Tasingna mana nungaitribasi mairababu natte khalai. Ngai haki ikaiba aduna nupaduda tainarubani. Loina na lawba lakpiba adugisu mi ama oina thagat wahai ama phawbadi haifam thokpado hairudre. Masi khalaktuna Helen sana man amukta tawdriba moongda khongthang khara yangkhattuna nupa aduga manana chattuna kawi. Yambung mairaba fet lei thorai chap leplaga karino haibagum yengi. Helen su kau khai kau thokluraga haifam khangde aduna ngai hak khalluraga hairai. Ibani khanaba toklasi. Mairaba khumde masada pura leisilak-laga yenglei. Helen na tapna makha tai. Mina ingonda saukibase ai hanadi kaishu khandabani. Adubu yambungna tawbadudi nungaitabagum tawe. Sum aisu karigino haibadi khangde. Angang nangna bewarga amata yaudana nachindo pangkhung khumba natro. Wahaidude Helen paithoklaga tuminna sole. Is chahi su yam hanaramoi hanuba yam sai. Mairaba tahawraduna khumge tawbani. Adubo amuk ningsinglakpada nupiduna hairido gyan tarai. Makhoi ani chahi yamna khetnade. Nupa ado haipetta yenglamlaga amuk chatkige tawi. Helen su khong thangba hawduna hai. Adumai changubagiro yambungna chai charido. Mairaba chatna mamito kharap yengi. Helen tapna khummi. Hayeng khaidi ima sigi nalta chatlaga hango. Yambung di fashion te so karino khangde. Wahaiduda mairaba tinglaw khiduna chap leplaga amuk khumi. Kari aibu fashion test yaudeba. Ibe ma geto gie. Fashion hairido aini. Aina hawdokhiba wahini. Thawaina setkena setlini. Thawaina. Angangna hipayam sanu chatlo. Ini kabane. Si haiduna khongthang adu hina yangna thangi. Kari dabu sauning mano khangde. Mikup aduda mairabana sauning daba mi leitre. Masu nupiduna inaraktanaba haiduna chendrabasu laizabi thana kalap asangba do kanmani adubu khallude. Tungdagi khangkau kaurakpa khonjeladuna thamoigi lamzen phawba tapthakibani haiba. Haina nakongda tapna tarai. Tungdale phawbiduna yambung haiduna yamna tapna kaurakpado. Karino ma tawki. Khangde thamoida earthquake thoklabra. Sugatlama bisumdo satlap thoknaki. Aduga cheplak lei thorai. Helen sana su tabli changsilak laga hai. Aidi mi ama hektaga pangtingna tinabasu haite. Wa anira ngangnarabadi ahum suwa wa hainaba kari wahai hawdokani haiba khangde. Adubu hek thengnabadagi khanarabasu marai khakta yetnarabasu aibu wahai sangna ngangingbagi apamba pokhanba. Aigi marupsingi marakta yambungso ama oire. Ngasidagi marup oirasi hairaso yambungna yadrabadi upai leiroi. Aidi yambungga tina ningbanina yambungga marup sanabagi ayabato ngairamge. Yambungna laukhiba aigi dairido hek pithorakpa numitta yambungna aibo marup ama oina khalli haiduna khanjage. Ngasidagi khanararoisi. Hairamlage Helen sana mayam langliba maikei adomda chatki. Mairaba phana kuina magi maikei yenghawi. Thamoida ninphum thamliba asa aduga
Marup haina mingthona haningle tabada hangat handa ka tuna holamba sor ado hangat khibadagi hantharakpham khangdana mairaba magi leifam tamna chatki Numit adu masu Robert Helen sanagi nagda changduna wari yamna saningi adubu mapagi marupsing unaduna leibana nupi adubu phalap yingbana tana upai leikide tanja hek phangle khanbana ton changlakpaga wari haurei odabu kuire toina lakhidri haiba asina chingba loiba naidaba wari kaya puthoktuna leibana Thauram adu loisilamdai makhui su halase haina laklaga yum yorakle Garas adu da gari ama hina khamlamba ubada kana lakpano khalli Gari adu masak khangban Helen sanadi noklaga khongthang laungna ta changsilai Haibaga tawbaga menjor famduna leirami khajiktang thengsilakle asumna pharakta mukta laktabana ngai adubu Helen di changsinduna menjor bu tapna koli Uncle, lakani su haide. Menjor do nokladuna machabu koli. Tapna amuk lapthoktuna hai. Uncle si icha khangu uninglagtuna laklibani. Chalo, nasa fresh oithoklaga kumlo. Wahai du de Helen sana so harau ka khatkre. Ton so haipetta noklam laga magi ka da changki. Adubu Leo na chingba makhoi ahumdi menjor gi nakta lai changlei. Helen sana hek chatkibaga asawbagi maithong on kiba menjor gi nakta makhoi su phammi nandana tapna hangi kari leire athing busida menjor asawbadu phathei khonjel adu phajinduna khumi ai angang lawba laklibani wahai du da thaba mapuroi bada yingli nandana makhatai kari no ne menjor ijana mayumda leibada nangna kari pendaba leirabano Wahai du da menjor nokningdana nokladuna khummi Magi mayumdi mafam sinati Nakhoina pamdre yokpa ngamdre haiduna langthokhibada khunjinduna aigi isa oikrabani aduna aigi yumda magi mayumni matam madudana hanna fawba yengkidraga hauzik nakhoida yetre haibagira tamo idai mana angangsi kauraga yumda thamlibase handa mukti thaba khon kalapna khumlai menjor Wa ngang bada khara khantharam laga ngang basu miyoi bagi haunabini macha nungsidaba mama mapa leitabani aikhoi gi oiba asin baduna isa atubu matam du da kon mangamawdabagi aikhoi yamna ningamdana leiribani matam madu da nakhoina na cha sakna yokpi khibado matam leiba khibikta karine laman singani khanduna leiraba aikhoi da nangna thariba khona du karino itai masu haimalli achin bana ichabu kon mangamdaba oirabadi Nongmatasu aigi yumda laktuna nachabu karam tori yenglaba yai matam madudana magi maikei phawbu onkidraga ngasina karigi chani haiduna konsinilibano khona duda nanda saugatke tawbani adubu Leona mapagi makhut tapna phaduna mana oina khumlei Sawino uncle sana se khoina uningduna kawbani ngasidi pumna mawanare sana suwaramlani phibam sida gari tongduna amuk chatlabadi mahai wanarani Sana se hayingdagi amu university da laigani haibagi plan amasu laibani aduna ngasigidi uncle susida potharaga haying sanaga punna chatpiro ngasigidi thingzilakpasida wanaduna toklani menjor karino ma khumge tawbani adubu tapna famthaduna ngaihakle mikup phanadi pantharamda menjor hagottuna thoki hoi mai kari su hairamdaba matawduda nanda thaba anisu sor tapna honthai Numit asimadi miyoi pumnamaki oina yamna nungnangba numit ama oiduna loishinki nongalak pumikuptasu ahongba amata leiramdi taunoriba thau adu kainadi haiba khaktani ningzabadi kanasu thungnakhide Ayuk fawbadi Helen sana ngairammi mairabana magi yumda diary puduna laklaga marup oisi haibadu Helen sana ngairammi Ngaina hausankiba matamna university da amuk chatki Sode sanagi oinadi anikpa oina leiba nattabana mana yumda leiba matamda mateng khra pangliba adu mangaire Helen sanana asumna chattaba yadaduna chatkhiba matamda
मागी लेजबा मनाइसिंगा अदुमक मखोंग अदो लेंथोक लेंसिन तौमिनै हौखिबा नुमित अदुदगी असुम असुम साउनखिबना बोय लिंदा अनीदो नुमित हुमनी फारे सक्का सक्का उन्नखिदबा खोंजेल खोंजेल तानखिदबा नुपी अदुना टेलीफोन पाइखिदबनी अदुबो ngasiदी उपाय कया थीदुना उचिन्ना चिन्ना पाउ फाउनबा फंगले लिंदाना असोमदगी हाइरई यामुंगजा अइनसो अदुम हाइसबदुनी नखोइदी सना लुपा मरक्ता ओंदुना लैबनी नखोइगा एगा यामना खेने खेनबा असि पामद्रबसु थंबीरमले चनबी हाइबदुना हंजिन हंजिन हाइसखिबदुनी समा लेंमानबा अदुम थीखिनी मदुदा यामुंगजासु यादबा ngamloi हाइदुना मसम्मना इफा फारबा वाखलै ताद्रबा नुपा अदुना खुमी मदुनी अइना सेमदोकनबो होनरिसे सुगुंबा फोर्स मैरिज असिना अनहेपी ओइबा मेरिट लाइफ अमा सेमी हाइबसी अखोइगे हल्लमन सिंगना खंगदे मसा मसा यानदुना हाइना सिंगनरगा लुहोंबा अदुना वारी अमनी अदुबु खेनबा थमलगा असुमना नमफुदा हाइनबसिदी यादे मसी तौरोइदबा थवोंगनी हाइदो अतै अतैनु उटपा ngamद्रबसु अखोइनिना उटपा याय नहानगी थौदोकतु करमना ओइखिबनो हाइबा ए खंगदे नुपीदुसु नोंबता वारी साखिदे नुमितुदा उखिबदुना अहानमनी लिंदा ngahak tumin lei numit aduda Lina sana ibemagi nakta changsinduna kaunakhiba obada Helen gi mamana bini haibadi khangore madu nattaba ahenba maram amadi masu khangkhide anidu ngahak wari sabada tapthanare boina su ngasi phawba ahenba ngausinaba matau uttabana mana lengdana lepli khangmana Linda tapthakre adubo mahak wakhal yamna khankhi Tanjadura Robert su thong hanglaga prapap changsilai sofa da tharik nana phamlaga boy da yinglaga hai agolo manding bam chaluse boy khumde sugat laga yinglaga laithui Robert na tumin na phamthakibado obada amuk laithorak laga yingi nupa do wakhal yamna khanbagi mami obada Linda bo telephone pahellaga Robert to onsinduna hangi matha khwai saba ina fare kari gi matha no nangna sarisna Robert so do wana honthei Nupigi mathani Nupigi mathana tana atopa hiramda sanaba matha leite Kanagi nupino Nangi tondon biduna paandre haibiraba Wahiduda Robert to suktuni yingle Voice of phone do adumak nakong da chaplaga attention do Robert da pire aduga haira o haibago mangag to illi Matawduda Robert to masado boy da pura laisilak laga hai Aina ton manung shibagi maram nang khang manatra Boy khangi haibagum makok ngomi Robert na makhatai khangde aina mathong hoktabagira adubu handak Helen sanabo obada aina ton manung shibagi maramsi isoi isoi badawna yaningdaba ama fauri kari gumbada su chingnare aina thengna kiba adubu onaraba sa laina adudi masada hangmodana yamna laimu wani moyi thaina gi photo album yengi haisinraga yengo Robert amuk sugatuna yenglamlaga saugalei yumda phone su thamba nataba potu bu hekta yengi haigadro family portrait amma thamlibadudi thaini gi natte hosikini natai chadaba line luba wado nganglanu wari duda boy yara roi khanduna Linda da onsinduna kona tawraklegi haiduna thamnaki makoi ani da ngairabada boy na makhatai pharene nangna angang oiringei thengnakhiba mido ton oiramlaga na kamdongwa oiramdragana kamdongwa hojikti noi animak anga amta natre chinna phone haidoknadrasu thamoida amana amagi apam nungsi poknarabani adudabu mani natte na hojik nei na bai kanabase kaino wangang du da nupa do mikup khrattumin leiki mathanta pag bisar pangtong tawsaramlaga mafam du dagi hagottuna hairei kari khenaba leitabano khenaba chawna lei aina mabu loina ningkhibagi maramdi angang oiringi thengnakiba aduni haiba maram asigini maramdu oidrabadi khenaba chawna lei matamdu nungsi nungogi irang leikide hojik matang charaba matam sida khakta phaurakpani apam nungsi poklakpani khangde boy kawa ngamdaba haise ngamdabani achumba aduni aina ngairise chingnaba loina manglaga kanano haibatuda khangladi khudakta pabungda chatuna luhongbiyo haigani ai pamjaba nupi phangdabagi awabadu kije
Waring paring amaling lamlaga Robert tu magi thokpa sabtra tawduna chatki Chayet narakpa wakhal adu phathabasu ngamjadabana mabu yamna okli haiba hainadrabasu khangi Chatkiba Robert pu yenglaga boy tapna solawi Naraibak thida pabung sanakya Nachanupa mari chang launa pokpabo Amana lairik ta ngawkhre Amana turi konkhre Amana childhood sweetheart thibada miro ngangnaba yadre Aisu Romeo oiri Haiduna telephone du lamlaga amuk Linda da dial tawki Humni chupna class lepludabani ngasidi pothabagi numit thokle Anakpa market ta ngahak chatluraga nupi ani do makhoyi dom adom da hana lai Lina sumagi room da changdana sana ibemagi da lay nupi aduna magi chair aduda phamlaga chai duna layriba lairik singdu tasilli Lina di famung da long na haithaduna siling du da yeng na wa ngangli Royal family senoi gi imunga su yam nakna loinaramni haisa khaludabani nangna su haide numittuda nang leirambado ai kyam ga ikhangra Helen sana lairik tu paina Lina da laiduna yingi ai dara walot pabo nang sulot lidungai nang engage tawdori haiba wahai ama ai gi na kongsida tahan khibro Lina masado amuk opsinduna makok haigatuna yingli As papa gi wari ni Moi ki plan do ai su khang di aduga aina sum moi na ngang batari du su ihei tambasida loi ki ge khanmani hawzakti makhoina support tawbani na moi against the chat indi masi loiradi ai su aina chana ba thabak tawduna isa hingba ngamna bo hanani adu hoiradi nupi oirasu mapa mama proud o hen bangami haibase utledana luhong ba haibado hongloi ge haiba natti aina nungsiba aina pamjaba kana laklaga hongba dudi yam thina yai Wahai do de Helen sana momon no e maga wakhal haipet manaba mamana bi oibana Lina gi wakhal si ma su yaningi mana nok tu na ta to khibaduda Lina na makha tai ai gi di phare haina plan amadi leiri ado sana namu kamai tawdoino mama hoi di karam toram gadabano khangde adubo uncle menjor de yamna stressic oiba mi mali matam sigi chana bigum isagi right apam da Luina na thairamlaga makhoigi apambada chatlu haigadabu sumali aina ningtam apambadagi nangni hena pambani makhutta pairiba lairik tu mathol lairiba re karak aduda insili aduga tapna onsinduna khumlei khangde punsigi matangse pukningna ningbaga uncle gi apambaga chanabadi mali chanadrabasu kaide pumnamakki mamangda aina yamna pambadi Sangsar wang man landuna koi banilina Wai du da Lina sugatuna amuk leithok long na hibki magi se haurakli haibagum Helen sana su magi wari do hi na tana bahaina phuk hagotuna Lina gi nakta prabab changsinduna phamlaga makhatai munna tawni angawbi nangbu thajabra asuk pak chawraba university da akhoi khakta leiramgani haise makhal gi sangsar leiramgani ai makhal kaya leiramgani nang haiba ngamra Lina su adumak suktuni yingli adubu khummi tapna adugumba mayam ama khanbada nang sirani Helen haipet pai thoklaga khummi aigi theory se chumlabani makhal gi graha punsi mahing tonga laba ai kaya ama su graha singdu da leiramba yai aduga sangsar amadadi matam gi khonglei hi na thuzinduna hauzik aina hingliba matam sidagi Chahi kaya hi na mangzil thaduna hi na chawkhalaba future amada miyoi basing do hinglamba yai universe khudingma pungsing amata manaramloi madam gi khongthang manaramloi khangde ngasi aina leiriba graha asina matam gi khonglei yamna tappa graha ma oiramlabadi atopa universe amada aigi anawba mapok ama poklambasu kanana khangmano nupiduna wakhaldu sumlu thakibadunda Lina phuk hawgatuna phammi mana phuk hawgalakpagi khangprek khangba aduga thong thilakpagi khonjel aduga chapmana na Helen sana khangprek khangi Lina da pairap yenglamlaga prapap chatuna thong hangi ma unaba mi lakle haiduna kawba lakpa oirami
ꯂꯤꯅꯥꯕꯨ ꯊꯅꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯁꯅꯥꯏꯕꯦꯝꯃ ꯃꯝꯁꯤꯜꯂꯝꯗꯥꯏ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯁꯤꯗ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯟꯅ ꯀꯨꯝꯂꯛꯄꯅꯤ꯫ ꯅꯨꯃꯤꯠꯅ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤꯕꯒꯨꯝ ꯆꯨꯞꯂꯨꯞꯈ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯁꯛꯇꯝꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯝꯁꯤꯟꯅ ꯋꯥꯎ ꯊꯥꯡꯅꯔꯕ ꯑꯇꯤꯌꯥꯗ ꯎꯆꯦꯛꯅ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏ꯫ ꯑꯣꯛꯁꯐꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯗꯤꯁ ꯗꯣꯔꯃꯤꯇ꯭ꯔꯤ ꯑꯗꯣꯝꯗ ꯄꯔꯦꯡ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯗ ꯇꯣꯡꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯃꯀꯣꯟ ꯁꯥꯟꯅꯈꯤ꯫ ꯄꯨꯛꯅꯤꯡ ꯍꯨꯕ ꯀꯥꯂꯦꯟꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ꯫ ꯒꯦꯠꯀꯤ ꯍꯦꯛ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯄꯔꯦꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯍꯦꯂꯦꯟꯁꯅ ꯆꯦꯞꯊꯔꯞ ꯌꯦꯡꯉꯤ꯫ ꯑꯣꯂꯥꯡꯂꯕ ꯅꯨꯡꯊꯤꯜ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯁꯤꯗ ꯈꯧꯔꯤꯗ ꯉꯥꯡꯂꯩꯅꯕ ꯁ꯭ꯀꯥꯔꯞ ꯑꯃ ꯌꯦꯠꯇꯨꯅ ꯅꯤꯡꯊꯝꯒꯤ ꯐꯤꯖꯣꯜꯗ ꯂꯦꯞꯂꯝꯕꯗꯨꯗ ꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ, ꯌꯥꯝꯕꯨꯡ꯫ ꯃꯩꯔꯥꯕ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯁꯛꯇꯝꯗꯨꯗ ꯎꯕꯗ ꯃꯥꯗꯤ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈꯤꯒꯗꯧꯔꯦ꯫ ꯆꯨꯝꯃꯤ, ꯅꯍꯥꯟ ꯃꯔꯨꯞ ꯑꯣꯏꯅꯁꯤ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯩꯔꯥꯕ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯂꯥꯏꯍꯧ ꯍꯧꯈ꯭ꯔꯦ꯫ ꯍꯤꯗꯥꯛ ꯆꯥꯔꯕꯁꯨ ꯐꯠꯇꯦ꯫ ꯀꯥꯟꯊꯥ ꯃꯔꯣꯜ 10 ꯁꯨꯛꯂꯕꯁꯨ ꯐꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯍꯧ ꯑꯃꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ꯫ ꯐꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯔꯨꯞ ꯑꯣꯏꯁꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯅꯤꯡꯁꯤꯡ ꯍꯛꯆꯥꯡ ꯅꯤꯛꯄ ꯍꯦꯟꯖꯤꯟꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤꯔꯥ ꯍꯥꯏꯔꯕꯗꯤ ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯔꯨꯕꯅꯣ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯀꯥꯂꯦꯟꯒꯤ ꯏꯪꯊꯔꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯕꯅꯔꯥ ꯉꯁꯤꯗꯤ ꯍꯦꯂꯦꯟꯁꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯣ ꯑꯗꯨ ꯃꯉꯥꯏ, ꯄꯥꯔꯞ ꯇꯧꯕ ꯑꯉꯧꯕ ꯃꯆꯨꯗ ꯑꯃꯨꯕꯅ ꯄꯣꯜꯀꯥ ꯗꯣꯠ ꯅꯝꯕ ꯁ꯭ꯀꯔꯠ ꯑꯃ ꯁꯦꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯄꯥꯔꯞ ꯇꯧꯕ ꯈꯨꯗꯥꯡ ꯁꯥꯡꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯌꯥꯝꯂꯕ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯆꯦꯞꯊꯔꯞ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯣ ꯎꯕꯗ ꯏꯪꯊꯔꯨꯔꯕ ꯂꯥꯏꯍꯧ ꯑꯗꯣ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯤꯕꯗꯣ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯂꯤꯕꯅꯤ ꯈꯪꯕꯅ ꯃꯩꯔꯥꯕ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯄꯥꯏꯔꯝꯕ ꯗꯥꯏꯔꯤ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯍꯦꯂꯦꯟꯁꯅꯥꯗ ꯄꯤꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯊꯥꯖꯗꯕꯅ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨꯗ ꯃꯤꯆꯥꯅꯕ ꯉꯝꯗ ꯃꯩꯔꯥꯕ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏ, ꯇꯤꯅꯁꯨ ꯌꯥꯔꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯗꯥꯏ꯫ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯇꯧꯔꯤꯕꯗꯣ ꯍꯦꯂꯦꯟꯁꯅ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯎꯕꯗ ꯄꯪꯈꯠꯇ ꯈꯠꯅꯅꯤꯡꯕ ꯏꯍꯨꯜ ꯑꯗꯣ ꯃꯥꯡꯈꯤꯕꯅ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯞꯅ ꯂꯧꯗꯨꯅ ꯍꯥꯏ, ꯇꯥꯃꯣꯗꯒꯤ ꯌꯥꯝꯕꯨꯡꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯂꯧꯒꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯗ ꯍꯪꯒꯗꯕ ꯋꯥ ꯌꯥꯝ ꯂꯩꯌꯦ꯫ ꯃꯩꯔꯥꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯅꯥꯇꯣꯟꯗꯨ ꯐꯠ ꯆꯤꯡꯈꯠꯂꯒ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯔꯣꯕꯔꯠꯀꯤ ꯋꯥ ꯍꯪꯒꯦꯁꯤꯔꯣ? ꯍꯦꯂꯦꯟꯁꯅ ꯉꯛꯂꯨꯗꯦ꯫ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯗ꯭ꯔꯕꯁꯨ ꯑꯍꯤꯡ ꯀꯌꯥ ꯃꯄꯨ ꯁꯥꯗꯨꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯂꯩꯈꯤꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯨꯅꯕꯨ ꯑꯣꯏꯔꯁꯨ ꯈꯖꯤꯛꯇꯪꯗꯤ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅꯁꯨ ꯃꯩꯔꯥꯕꯒ ꯌꯥꯅꯗꯕꯒꯤ ꯄꯜ ꯑꯃ ꯈꯥꯔꯤꯕꯗꯣ ꯂꯧꯊꯣꯛꯆꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ, ꯑꯍꯦꯟꯕ ꯍꯪꯉꯣꯏꯌꯦ ꯌꯥꯝꯕꯨꯡ, ꯁꯨꯝ ꯍꯪꯕ ꯌꯥꯕ ꯈꯔ ꯍꯪꯅꯤꯡꯕꯒꯤꯅꯦ꯫ ꯑꯇꯩꯗꯗꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ, ꯉꯥꯡꯅꯕꯁꯨ ꯇꯜꯂꯤ꯫ ꯌꯥꯝꯕꯨꯡꯗꯤ ꯑꯩꯒꯁꯨ ꯇꯣꯏꯅ ꯈꯠꯅꯩ, ꯃꯔꯩꯁꯨ ꯈꯔ ꯌꯦꯠꯅꯈꯤꯕꯅꯤꯅ ꯈꯖꯤꯛꯇꯪ ꯍꯩꯅꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯒ ꯇꯤꯟꯅꯁꯤ ꯌꯥꯔꯕꯅꯤꯅ ꯌꯥꯝꯕꯨꯡ ꯌꯥꯏ ꯍꯪꯕꯗꯁꯨ ꯏꯁꯧ ꯂꯥꯡꯗꯕꯤ ꯈꯨꯝꯂꯛꯎꯀꯣ꯫ ꯈꯣꯏ ꯍꯥꯏꯗꯣꯛꯂꯝꯕ ꯉꯝꯗꯦ꯫ ꯐꯃꯨꯡꯗꯒꯤ ꯃꯁꯥꯗꯣ ꯋꯥꯅ ꯆꯤꯡꯈꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯝꯅ ꯇꯤꯟꯅꯅꯤꯡꯂꯗꯤ ꯇꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯕ ꯃꯈꯩ ꯅꯨꯡꯁꯤꯁꯟꯕ ꯊꯃꯣꯏ ꯑꯗꯣ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯄꯥꯎ ꯄꯨꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯤꯒꯗꯧꯔꯦ꯫ ꯑꯃꯨꯛ ꯍꯨꯝꯂꯛꯄ ꯑꯣꯂꯥꯡꯕ ꯃꯥꯂꯪ ꯑꯗꯣ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯍꯤꯃꯥꯂꯌꯥ ꯆꯤꯡꯁꯥꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀꯨꯝ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ꯫ ꯃꯩꯔꯥꯕ ꯍꯦꯂꯦꯟꯁꯅꯥꯕꯨ ꯄꯤꯁꯨꯝ ꯁꯨꯛꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯇꯨꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯏꯕꯦꯝꯃ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯗꯣ ꯈꯪꯕꯅ ꯃꯩꯔꯥꯕ ꯒꯥꯔꯤ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯦꯛ ꯄꯥꯏꯕꯒ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯩ꯫ ꯑꯃꯨꯛꯁꯨ ꯍꯟꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯋꯥꯗꯤ ꯉꯥꯡꯗ ꯄꯣꯀꯦꯠꯇꯒꯤ ꯄꯦꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯍꯦꯂꯦꯟꯁꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯇꯅꯧꯔꯕ ꯈꯨꯕꯥꯛ ꯃꯌꯥꯏ ꯇꯤꯡꯊꯣꯛꯍꯟꯗꯨꯅ ꯃꯥꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯏꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯒ ꯒꯥꯔꯤꯗ ꯏꯔꯦꯟꯖꯅ ꯐꯝꯈꯤ꯫ ꯃꯇꯧꯗꯨ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕ ꯌꯥꯏꯐꯕꯗꯤ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯍꯦꯂꯦꯟꯁꯅꯥꯕꯨ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯂꯒ
ꯃꯩꯔꯥꯕ ꯇꯞꯅ ꯀꯧꯔꯛꯏ꯫ ꯌꯥꯏꯐꯕ, ꯌꯥꯝꯕꯨꯡ ꯊꯤꯡꯊꯗꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯄꯥꯎꯈꯨꯝꯗꯨ ꯈꯨꯝꯁꯤꯔ ꯈꯨꯝꯂꯣꯏꯁꯤꯔ ꯈꯜꯂꯤ, ꯈꯟꯖꯥꯅꯔꯝꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯕꯨꯡ ꯊꯣꯏꯕꯤ ꯂꯩꯅꯥ ꯃꯥꯜꯂꯤ꯫ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯂꯦꯡꯉꯤ꯫ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯂꯩꯅꯥ ꯍꯥꯏꯗꯤ? ꯌꯥꯏꯐꯕ ꯑꯍꯝ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯄꯤꯛꯅ ꯈꯧꯗꯦꯝꯂꯝꯂꯒ ꯈꯨꯝꯃꯤ꯫ ꯊꯣꯏꯕꯤ ꯂꯩꯅꯥ ꯍꯥꯏꯕꯗꯤ ꯌꯥꯝꯕꯨꯡ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕ ꯅꯨꯄꯥꯗ ꯇꯣꯏꯅ ꯅꯥꯒꯟꯕ ꯂꯩꯅꯥ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯊꯣꯏꯕꯤꯅ ꯊꯃꯣꯏꯗ ꯍꯤꯒꯥꯏ ꯌꯩꯗ꯭ꯔꯤꯈꯩ ꯐꯠꯇꯕ ꯂꯩꯅꯥꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤꯗꯤ ꯐꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯂꯥꯏꯍꯧ ꯅꯤꯛꯂꯤꯕ ꯊꯃꯣꯏ ꯑꯗꯨꯗ ꯏꯁꯤꯡ ꯑꯏꯪꯕ ꯆꯥꯏꯁꯤꯟꯕꯒꯨꯝ ꯊꯣꯛꯂ ꯃꯥꯜꯂꯦ꯫ ꯃꯩꯔꯥꯕ ꯈꯣꯟꯖꯦꯜ ꯀꯂꯞ ꯂꯥꯎꯏ꯫ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯀꯨꯁꯟ ꯃꯆꯥ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯌꯥꯏꯐꯕꯒꯤ ꯂꯨꯈꯝ ꯇꯝꯅ ꯊꯣꯝꯃꯤ꯫